खुरुमजरी हौजिक नुंथिंगी पुंग अनि ताखिबगा लोइनाना स्टोरी कलेक्शन यूट्यूब चैनल बु ताबिरिबा पुनमकपु तरामना उक्जरी अहांबदा मरुओइबा पापाव पिजरी मतिक चाबा नर्स ओइदुना मियामगी पुंसी कंसी डॉक्टर के पालिन फाकिबा नुपी थादोरले TNN ना मरी लेनबसिंग थागलगली सुबेंदु अधिकारी ना बेंगोल बीजेपी की अहांबा चीफ मिनिस्टर ओइना वासक लौखरे IPR की डायरेक्टर ने यंगसिनखरे चेनबसिंग दंदी पीगदबनी बिजोय हौजी मखाताना पाउ पाजरी इंटरनेशनल नर्स डे लिसिंगनी कुंतरु का मरी लेना अवार नर्स अवार फ्यूचर एम्पावर नर्सेस सेव लाइफ हाइबा हिरम असिदा स्टेट की थाकता नोमगी ओइबा कॉन्फ्रेंस अमा सीज एकेडमी ऑफ नर्सिंग एंड नर्सिंग डिपार्टमेंट सीज हॉस्पिटल दा एडोक कमिटी TNAI मणिपुर स्टेट ब्रांच का पुनः खुसमनना सिंधुना ngasi सीज हॉस्पिटल दा तोसा ब्लॉक की SJ ऑडिटोरियम दा पांथोखरे थौरम मदुदा चीफ गेस्ट की वारोन पीरदुना सी गी चेयरमैन कम मैनेजिंग डायरेक्टर डॉक्टर खुंदोंबम पालिना हाई नर्स हाइरिबा सिंफम असी याउदना हक्चेंगी सेक्टर असी चाखोटपा यारोय हेल्थ केयर सेक्टर चाखोटनबा अमदी सेक्टर असिदा ओम्बा अमा पुरकपदा नर्स की थौदांग यामना चावी मतिक चाबा नर्स अमा ओइदुना मियांगी पुंसी कंसी अमदी अनाबसिंगबु इसागी इमुंग मनुंग मनी खलगा नुंसी चानना लोइनसी हेल्थ केयर की लमदा लैरिबा सिंफम खुदिमा मागी ओइबा थौदांग लै अदुबु अनाबसिंगना यामना नंगना लैबा असे नर्स की सिंफम ओइ नर्सिंगनासु पुंगनिंग वाखन चंगना अनाबसिंगा अफबा मरी थमनबा होनगदबने महांगना हाई मियांगी वाखलोंदा हाई क्वालिटी ओइबा अचौबा हॉस्पिटल दा लायेंबा से सेंजामना चंगी खलिबसे आरामबनी हॉस्पिटल असिदा अनाबसिंगदा मपुंग फाबा लायेंग चथदुना कॉम्प्लिकेशन सिंग थोकदबदगी हंथली हाइखी TNAI नॉर्थ ईस्ट रीजन की नेशनल वाइस प्रेसिडेंट प्रोफेसर TI नंदरानीना TNAI नॉर्थ ईस्ट रीजन की नेशनल वाइस प्रेसिडेंट प्रोफेसर TI नंदरानीना प्रिसाइड तौखिबा थौरम अदुदा मणिपुर नर्सिंग काउंसिल की रजिस्ट्रार डॉक्टर A जमुना डायरेक्टरेट ऑफ हेल्थ सर्विस की डिप्यूटी डायरेक्टर नर्सिंग के रंजिता अमदी सीज एकेडमी ऑफ नर्सिंग की प्रिंसिपल डॉक्टर C.I. बबीताना गेस्ट ऑफ ऑनर ओइना सरुक याखी मणिपुर मपानदगी हाइजिलक्पा इलीगल एग्रीमेंट सिंगना लिसांग सिना सक्थरगलिबा लाल असि कमदौना थेंगना मिनदुना वारोइसिन अमा पुरकपा यागदगी हाइबगी मतांगदा येलौमिसिंग पुन्ना खमिननबगी मिफम इंडिजिनस पीपल्स मीट अमा लालिबा मे 19 सगोनजे नुमिता पांथोलगनी हाइना फेडरेशन ऑफ हौमीगी माइकेदी फोंदोरगली ngasi इम्फालगी कबो लेकाइदा लैबा फेडरेशन ऑफ हौमीगी ऑफिसता पाउमीसिंगा उनबदा लुप असिगी प्रेसिडेंट सापम चाजादुंगनीना हाई मणिपुर मपानदगी हाइजिलक्पा मिटोपसिंगना लिसांग सिटपा लाल अमा चथरगा लाई इंग इसिंगनी सुमना कुलुमदोइगी मे 3दगी चथरगलिबा लाल असिगी ममांग थकी मतमदगी हौना मिटोमना येलौमीसिंगदा टारगेट तौरगा अदुमक लाई लाल असिगी ममांगदसु येलौमी कया हाटखिबा लेखरबनी अखोइना यामना लाइथोंना खलुबा अमदी हेंजिनना लरुदबननी मखोइना चथरगलिबा लालोंग असि अराइबा लालोंग अमदी नत्रे हौजिक्ति अखोइ येलौमीसिंगी तुमिना लैसिंबा मतमदु ओइदरे अखोइ इसा कंजनबा होनबा मथौ तारकले मणिपुरदा हौजिकसु कुकीगा मैतैगा कुकीगा कातांगखुनगा कुकीगा लियांगमैगी मरक्ता लाल असि थोलली अखोइना पुनमंगना खंगी मदुदी इंग लिसिंगनी सुपना मंगादा मिनिस्ट्री ऑफ होम अफेयर्स की मखादा असम राइफल्स का कुकी लालौबसिंगा सु साइन तौनखी लोइनन सुदा लैरिबा लालौ लुपसिंग अदुगी कैडरसिंगी तोलोब सेंट्रल गवर्नमेंट पीबदा नतना मखोइगी रेशन ड्रेस लैनबा युम असिना चिंबा कयासु पीरी मतम अदुदगी हौना मखोइसे इंडिया गवर्नमेंट योगलगा थमलकबनी
ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯂꯥꯜꯍꯧꯕ ꯃꯩꯇꯩꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯅꯝꯊꯅꯕ ꯄꯥꯟꯗꯝꯗ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯌꯣꯛꯂꯒ ꯊꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯂꯥꯜꯍꯧꯕ ꯅꯝꯊꯕꯒꯤ ꯅꯃꯥꯗ ꯇꯧꯔꯤꯕ ꯁꯨ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯁꯣꯛꯍꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯆꯧꯕ ꯂꯥꯜꯂꯣꯡ ꯑꯃ ꯆꯠꯊꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯎꯔꯦ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯨ ꯃꯈꯣꯏꯒꯤ ꯃꯔꯨꯝꯗ ꯂꯩꯔꯒ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ, ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯍꯥꯠꯂꯛꯂꯦ, ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯔꯛꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯇꯅ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯃꯐꯝꯗ ꯆꯠꯊꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤ ꯍꯥꯠꯂꯛꯂꯦ꯫ ꯀꯥꯝꯖꯣꯡꯗꯁꯨ ꯌꯨꯝ ꯀꯩ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯔꯛꯂꯦ꯫ ꯁꯝꯅ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯅ ꯚꯨꯠ ꯁꯥꯟꯅꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯄ ꯚꯨꯠꯁꯤꯡ ꯑꯁꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯗ ꯁꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯜꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯐꯤꯚꯝ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯦꯡꯅꯕꯅ ꯌꯥꯔꯛꯂꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯨꯟꯃꯉꯥꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯅꯝꯕ ꯂꯝ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯐꯝ ꯊꯣꯛꯏ꯫ ꯌꯣꯡꯅ ꯂꯧꯄꯨ ꯇꯥꯟꯕ ꯍꯥꯏꯕꯗꯨꯃꯛ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯃꯤꯇꯣꯞꯅ ꯇꯧꯔꯛꯂꯦ꯫ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯕ ꯌꯥꯔꯛꯇꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯆꯩꯆꯠ 29ꯗ ꯏꯝꯐꯥꯜꯗꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯁꯤꯗ ꯃꯄꯥꯟꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯝꯗꯧꯅ ꯊꯦꯡꯅꯒꯗꯒꯦ, ꯃꯤꯇꯣꯞꯀꯤ ꯏꯁꯨ ꯑꯁꯤ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯖꯅꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯨꯟꯃꯉꯥꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯤꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯁꯥꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ NIA ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯦꯖꯦꯟꯁꯤꯅ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯂꯝꯐꯦꯟꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ NIAꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄ ꯊꯥ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯞꯗꯦꯠ ꯑꯃꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯉꯥꯡ 2 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯃꯥꯕꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ NIAꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯞꯗꯦꯠ ꯑꯃꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯟꯈꯠꯅꯤꯡꯉꯥꯏ ꯌꯥꯎꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯀꯥꯏꯕ ꯊꯣꯛꯀꯗꯕ ꯂꯩꯕꯒꯤꯔ ꯍꯥꯏꯅꯁꯨ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡꯗꯤ ꯑꯊꯨꯕꯗ NIAꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯑꯞꯗꯦꯠ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯃꯤ ꯈꯔꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯗꯨꯅ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ NIAꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ 2ꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯍꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯒꯤ ꯃꯅꯨꯡ ꯆꯜꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯊꯥ ꯑꯁꯤꯒꯤ 8ꯗ ꯅꯥꯝꯂꯤ ꯃꯥꯔꯀꯦꯠꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ KNAB ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ PDFꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯀꯥꯡꯄꯠ ꯈꯨꯅꯧ ꯈꯨꯟꯗꯒꯤ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯥꯡꯄꯠ ꯈꯨꯅꯧ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ
ꯂꯝꯐꯣꯏ ꯁꯅꯥꯎ ꯂꯦꯡꯇꯥꯡꯈꯨꯜ ꯅꯥꯒꯥ ꯖꯤꯡꯆꯣꯛ ꯂꯣꯡꯐꯥꯡ ꯑꯃꯁꯨꯡ ꯔꯥꯏꯖꯟ ꯇ꯭ꯔꯦꯗꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈꯤ꯫ ꯃꯔꯛꯁꯤꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯂꯣꯡ ꯇꯤꯜ ꯑꯦꯟ ꯑꯦꯜꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯟꯕꯨ KNAB ꯑꯃꯁꯨꯡ PDFꯀꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯛꯄꯒꯤꯗꯃꯛ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯨꯂꯤꯁ ꯃꯦꯟꯃꯥꯔꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯂꯣꯀꯦꯜ CSOꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯦꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ KNAB ꯑꯃꯁꯨꯡ PDFꯀꯤ ꯑꯄꯨꯟꯕ ꯐꯣꯔꯁ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 8ꯇ ꯆꯣꯔꯣ ꯅꯥꯝꯂꯤ ꯑꯃꯁꯨꯡ ꯋꯥꯡꯂꯤ ꯈꯨꯟꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯕ ꯃꯇꯨꯡ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯅ TNA ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯗꯤꯌꯥ ꯁꯦꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯌꯨꯝꯊꯪꯅꯔꯤꯕ ꯃꯦꯟꯃꯥꯔꯒꯤ ꯃꯤꯆꯝꯁꯤꯡꯅ ꯑꯣꯂꯤꯟꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ PDFꯅ ꯃꯇꯦꯡ ꯄꯥꯡꯕ KNAB ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯨꯝ ꯌꯥꯎꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯟꯖꯥ ꯀꯌꯥ ꯂꯥꯟꯖꯦꯟꯅꯍꯜꯂꯦ꯫ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯃꯁꯨꯡ ꯂꯦꯟꯊꯣꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯇꯩ ꯃꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯆꯝꯁꯤꯡ ꯑꯁꯣꯛꯄ ꯅꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯥꯔ ꯖꯤꯞ DI ꯃꯤꯅꯤ ꯇ꯭ꯔꯛ ꯑꯜꯇꯣ ꯀꯥꯔ ꯁ꯭ꯋꯤꯐꯠ ꯀꯥꯔ ꯌꯥꯎꯅ ꯒꯥꯔꯤ 4 ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯜꯇꯣ ꯀꯥꯔ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯕꯔꯃꯥꯒꯤ ꯃꯤꯆꯝꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯀꯥꯡꯂꯨꯞꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯍꯟꯈꯤ ꯍꯥꯏꯅꯁꯨ UNCꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫